ꯈꯝꯅꯨꯅ ꯃꯧꯄꯥ ꯈꯝꯕ ꯌꯣꯛꯂꯛꯄꯗ ꯅꯪꯈꯤꯕ ꯑꯋꯥ ꯆꯩꯊꯦꯡ ꯑꯍꯥꯟꯕ ꯁꯔꯨꯛꯅꯤ꯫ ꯀꯪꯂꯩ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯅ ꯂꯩꯔꯝꯕ ꯈꯨꯃꯟ ꯄꯨꯔꯦꯝꯕ ꯑꯃꯁꯨꯡ ꯉꯥꯡꯈꯂꯩꯃ ꯑꯅꯤꯅ ꯆꯍꯤ 8ꯇ ꯃꯉꯥꯏꯔꯤꯕꯤ ꯈꯝꯅꯨ ꯑꯃꯁꯨꯡ ꯄꯣꯛꯄꯗ ꯃꯉꯥꯏꯔꯤꯕ ꯃꯧꯄꯥ ꯈꯝꯕ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯕꯨ ꯃꯣꯏꯔꯥꯡꯗ ꯈꯨꯃꯟ ꯌꯦꯛ ꯁꯂꯥꯏ ꯂꯩꯖꯗ꯭ꯔꯕ ꯂꯝꯖꯥ ꯃꯆꯥ ꯑꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯀꯣꯔꯧ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯅꯣꯡꯒꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯈꯝꯕ ꯈꯝꯅꯨ ꯑꯅꯤꯕꯨ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯑꯅꯤꯅ ꯁꯤꯟꯅ ꯁꯤꯟꯅꯅ ꯌꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯊꯣꯡꯂꯦꯟꯒꯤ ꯃꯁꯥꯏꯒꯣꯟꯗ ꯗꯣꯂꯥꯏ ꯏꯊꯛꯇ ꯍꯥꯞꯇꯨꯅ ꯄꯣꯔꯛꯂꯦ꯫ ꯅꯣꯡꯊꯣꯟꯒꯤ ꯁꯪꯒꯥꯏ ꯌꯧꯔꯕꯗ ꯍꯥꯏ ꯃꯃꯥ ꯃꯔꯤ ꯂꯩꯇꯕ꯭ꯔꯥ ꯊꯣꯛꯂꯛꯎ ꯅꯆꯥ ꯑꯅꯤꯁꯦ ꯂꯧꯁꯤꯜꯂꯨ ꯂꯥꯎ꯫ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯃꯔꯤꯃꯛ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯦ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯄꯥꯔꯤ ꯏꯃꯣꯝ ꯑꯅꯤꯁꯦ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯍꯟꯗꯅ ꯌꯣꯛꯀꯗꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐꯩꯔꯣꯏꯖꯥꯝꯕꯩ ꯄꯂꯦꯝ ꯍꯩꯇꯣꯟꯅꯨꯅ ꯗꯣꯂꯥꯏꯊꯛꯇꯒꯤ ꯄꯥꯔꯤ ꯈꯝꯕꯕꯨ ꯅꯝꯗ ꯄꯣꯛꯍꯜꯂꯦ꯫ ꯃꯃꯣꯝ ꯈꯝꯅꯨꯕꯨꯅ ꯀꯣꯜꯂꯒ "ꯏꯕꯦꯝꯃ, ꯅꯃꯥ ꯃꯔꯤ ꯂꯩꯔꯤꯉꯩꯗ ꯏꯆꯥ ꯑꯅꯤꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯅꯄꯥꯅ ꯃꯣꯏꯔꯥꯡꯗ ꯐꯝꯅꯥꯏꯕ ꯅꯣꯡꯊꯣꯟ ꯑꯣꯏꯕꯅꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ ꯃꯉꯥꯏꯗꯅ" ꯑꯁꯨꯝꯅ ꯅꯥꯎꯊꯦꯝꯕꯤꯗꯨꯅ ꯃꯔꯥꯟꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯉꯛꯄꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯃꯤꯅ ꯈꯟꯕꯅ ꯑꯃ ꯂꯥꯏꯅ ꯇꯝꯕꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯇ ꯗꯣꯂꯥꯏꯊꯛꯇ ꯅꯣꯛ ꯈꯦꯗꯨꯅ ꯄꯣꯔꯛꯄ ꯅꯥꯋꯥꯗꯣ ꯆꯥꯎꯕꯒꯤ ꯏꯃꯨꯡ ꯆꯪꯗꯨꯅ ꯇꯥꯂꯣꯏ ꯃꯁꯦꯟ ꯁꯤꯟꯅ ꯁꯤꯟꯅꯅ ꯄꯝꯂꯤꯉꯩꯗ ꯅꯥꯋꯥ ꯑꯉꯥꯡ ꯑꯄꯤꯁꯛꯇꯣ ꯈꯪꯀꯞ ꯍꯦꯛ ꯀꯞꯂꯛꯏ꯫ ꯅꯨꯡꯁꯤꯅ ꯄꯝꯗꯨꯅ ꯊꯦꯝꯃꯤ ꯃꯌꯥꯗꯤ ꯑꯃꯅ ꯑꯃꯨꯛ ꯊꯦꯝꯃꯤ ꯀꯞꯄ ꯇꯣꯛꯄ ꯂꯩꯇ꯭ꯔꯕꯗ ꯃꯆꯦꯝ ꯈꯝꯅꯨꯅ ꯊꯥꯒꯣꯟꯅꯗꯨꯅ ꯇꯅꯧꯔꯕꯤ ꯃꯈꯨꯠ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯅꯤꯡꯗꯨꯗ ꯄꯣꯞ ꯄꯣꯞ ꯌꯩꯗꯨꯅ ꯍꯨꯝ ꯍꯥꯏꯗꯨꯅ ꯃꯗꯨ ꯅꯤꯡꯊꯧꯕꯨ ꯊꯦꯝꯂꯛꯏ꯫ ꯊꯣꯏꯅꯗꯨꯝ ꯍꯦꯟꯅ ꯏꯉꯥ ꯅꯣꯡꯖꯨꯒꯨꯝ ꯃꯧꯄꯥ ꯑꯔꯦꯞꯄ ꯂꯩꯇꯅ ꯀꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯥꯋꯥ ꯑꯉꯥꯡꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯀꯞꯂꯛꯂꯦ꯫ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯀꯞꯄ ꯑꯣꯏꯔꯃꯥꯜꯂꯦ ꯅꯤꯡꯗꯨꯅ ꯂꯩꯀꯥꯏ ꯆꯥꯖꯦꯟꯕꯤ ꯀꯧꯗꯨꯅ ꯈꯣꯝꯂꯥꯡ ꯃꯥꯌꯣꯛꯅꯍꯟꯕꯗꯁꯨ ꯑꯉꯥꯡ ꯈꯣꯝꯂꯥꯡ ꯊꯛꯎ ꯃꯌꯥꯗꯔꯦ ꯈꯣꯟꯊꯥꯡ ꯍꯥꯞꯅ ꯊꯣꯏꯅ ꯍꯦꯟꯅꯗꯨꯝ ꯀꯞꯂꯛꯂꯦ꯫ ꯈꯝꯅꯨ ꯀꯧꯕꯤ ꯃꯆꯦꯝꯗꯣ ꯄꯟꯊꯦꯡ ꯌꯧꯅ ꯋꯥꯔꯦ꯫ ꯈꯝꯅꯨꯅ ꯋꯥꯕ ꯎꯕꯗ ꯐꯩꯔꯣꯏꯖꯥꯝꯕꯑꯣ ꯑꯉꯥꯡ ꯄꯣꯗꯨꯅ ꯈꯝꯅꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯑꯇꯩꯅ ꯊꯦꯝꯂꯕꯗꯤ ꯈꯔ ꯃꯐꯩ, ꯈꯝꯅꯨꯅ ꯆꯍꯤ 8ꯅꯤ, ꯐꯩꯔꯣꯏꯖꯥꯝꯕꯅ ꯆꯍꯤ 10ꯅꯤ꯫ ꯈꯨꯃꯟ ꯄꯨꯔꯦꯝꯕ ꯂꯩꯔꯤꯉꯩ ꯃꯃꯣꯝ ꯈꯝꯅꯨꯕꯨ ꯄꯤꯛꯂꯤꯉꯩꯗ ꯐꯩꯔꯣꯏꯖꯥꯝꯕꯗ ꯊꯥꯖꯔꯝꯈꯤ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯆꯥꯎꯕꯅ ꯃꯇꯥꯎ ꯊꯣꯡꯂꯦꯟꯒꯤꯗ ꯆꯠꯇꯨꯅ ꯋꯥ ꯇꯥꯅꯩ꯫ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯍꯧꯅꯗꯨꯅ ꯆꯥꯎꯕꯒꯤ ꯁꯪꯒꯥꯏ ꯌꯧꯔꯛꯂꯦ꯫ ꯆꯥꯎꯕꯒꯤ ꯁꯪꯒꯥꯏ ꯍꯦꯛ ꯌꯧꯕꯒ ꯊꯣꯡꯂꯦꯟꯅ "ꯀꯗꯥꯏ ꯄꯥꯔꯤ ꯏꯃꯣꯝ ꯏꯄꯥ ꯄꯝꯒꯦ ꯂꯥꯎ, ꯏꯄꯥꯒꯤꯗ ꯑꯃꯨꯛ ꯂꯩꯔꯨꯔꯁꯤ"꯫ ꯃꯃꯣꯝ ꯈꯝꯅꯨꯕꯨ ꯀꯣꯟꯕꯤꯔꯦ꯫ ꯃꯄꯥꯔꯤ ꯈꯝꯕꯕꯨꯅ ꯊꯥꯗ ꯀꯣꯟꯈꯠꯂꯒ "ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ, ꯊꯕꯤꯅ ꯀꯥꯔꯤꯉꯩ ꯀꯥꯍꯧꯔꯣ, ꯊꯥꯅ ꯋꯥꯡꯂꯤꯉꯩ ꯋꯥꯡꯍꯧꯔꯣ, ꯏꯄꯥ ꯃꯆꯨꯝ ꯇꯥꯔꯣ, ꯏꯄꯨ ꯃꯔꯦꯞ ꯐꯥꯔꯣ" ꯑꯁꯤ ꯍꯥꯏꯅ ꯈꯨꯠꯆꯥꯎ ꯈꯨꯕꯥꯝꯗ ꯄꯝꯗꯨꯅ ꯋꯥꯡꯅ ꯋꯥꯡꯅ ꯆꯣꯡꯈꯠꯄꯗ ꯇꯨꯝꯊꯔꯝꯂꯕ ꯈꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯞꯂꯛꯂꯦ꯫ "ꯏꯌꯥ ꯄꯥꯔꯤ, ꯀꯩꯅ ꯇꯣꯛꯄ ꯄꯣꯛꯄ꯭ꯔꯥ? ꯃꯩ ꯃꯄꯥꯜ ꯐꯥꯕ ꯉꯝꯕ ꯅꯄꯥ ꯏꯇꯥꯎꯗꯨꯅ ꯄꯣꯛꯂꯒ ꯀꯔꯤꯒꯤ ꯄꯦꯕꯦꯠꯀꯨꯝ ꯍꯦꯡꯉꯣꯔꯤꯕ? ꯂꯥꯎ ꯆꯠꯁꯤ ꯏꯄꯥꯒꯤ ꯌꯨꯝꯗ"꯫ ꯈꯝꯅꯨ ꯃꯀꯨ ꯆꯥꯎꯕ ꯈꯨꯔꯝꯂꯦ꯫ ꯃꯅꯦꯝ ꯃꯔꯤꯁꯨ ꯈꯨꯔꯨꯝꯂꯒ ꯄꯤꯛꯂꯤꯕ ꯃꯧꯄꯥ ꯄꯝꯗꯨꯅ ꯄꯟꯊꯧ ꯊꯣꯡꯂꯦꯟꯒꯤ ꯗꯣꯂꯥꯏ ꯅꯥꯀꯟꯗ ꯐꯩꯅ ꯐꯝꯈ꯭ꯔꯦ꯫ ꯐꯩꯔꯣꯏꯖꯥꯝꯕ ꯈꯝꯅꯨꯒꯤ ꯋꯥꯈꯜ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯍꯧꯏ꯫ ꯆꯥꯎꯕꯅ ꯈꯝꯅꯨꯗ "ꯏꯕꯦꯝꯃ, ꯅꯃꯥꯟ ꯑꯩꯒꯤ ꯁꯪꯒꯥꯏ ꯀꯥꯎꯅꯨ, ꯅꯗꯨ ꯅꯤꯡꯊꯧ ꯄꯨꯔꯒ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯏꯀꯨꯒꯤ ꯌꯨꯝꯗ ꯂꯥꯛꯎꯀꯣ". ꯑꯁꯨꯝꯅ ꯃꯤꯂꯨ ꯇꯔꯪ ꯁꯤꯟꯊꯅ ꯆꯥꯎꯕꯗꯣ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯊꯣꯡꯂꯦꯟꯒꯤ ꯁꯪꯒꯥꯏ ꯌꯧꯔꯛꯂꯦ꯫ ꯗꯣꯂꯥꯏꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ "ꯍꯥꯏ ꯇꯥꯂꯣꯏꯁꯥ, ꯄꯥꯔꯤ ꯏꯃꯣꯝ ꯑꯅꯤꯁꯦ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯁꯤꯡꯒꯨꯝꯅ ꯌꯣꯛꯀꯗꯕꯅꯤ". ꯊꯣꯡꯂꯦꯟꯒꯤ ꯌꯥꯊꯪ ꯇꯥꯕꯗ ꯃꯄꯥꯔꯤ ꯃꯃꯣꯝ ꯑꯅꯤꯗꯣ ꯗꯣꯂꯥꯏꯊꯛꯇꯒꯤ ꯀꯨꯝꯐꯥꯠꯇ꯭ꯔꯤꯕ ꯃꯍꯩ ꯆꯦꯟꯁꯤꯟꯅꯈꯤꯗꯨꯅ ꯑꯉꯥꯡ ꯃꯨꯟꯅꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡ ꯈꯝꯕꯗꯤ ꯂꯥꯏꯔꯗꯨꯅ ꯈꯝꯅꯨꯗꯣ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯉꯥꯡ ꯃꯨꯟꯅꯕꯗ ꯑꯉꯥꯡ ꯀꯞꯄ ꯍꯧꯈ꯭ꯔꯦ꯫ ꯑꯃꯅ ꯊꯦꯝꯃꯤ ꯌꯥꯗꯦ, ꯑꯃꯅ ꯑꯃꯨꯛ ꯊꯦꯝꯃꯤ ꯀꯞꯄ ꯇꯣꯛꯄ ꯃꯔꯩꯈꯤꯗꯦ꯫ ꯊꯣꯡꯂꯦꯟꯒꯤ ꯌꯨꯝꯖꯥꯎ ꯑꯆꯧꯕꯗꯣ ꯑꯉꯥꯡ ꯃꯤꯀꯞꯅ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯀꯞꯇ꯭ꯔꯦꯡ ꯇꯛꯄꯒꯨꯝ ꯉ꯭ꯔꯦꯡ ꯉ꯭ꯔꯦꯡ ꯀꯞꯂꯛꯄꯗ ꯀꯅꯥꯅꯁꯨ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯦ꯫ ꯃꯧꯄꯥ ꯃꯇꯧ ꯎꯕꯗ ꯈꯝꯅꯨ ꯄꯣꯟꯖꯦꯟ ꯆꯥꯎꯗ꯭ꯔꯕꯤꯗꯣ ꯃꯤꯂꯨ ꯄꯤꯔꯥꯡ ꯀꯪꯈꯤꯗ꯭ꯔꯦ, ꯑꯋꯥꯕꯒꯤ ꯄꯟꯗꯣꯟ ꯂꯣꯝꯈ꯭ꯔꯦ꯫ ꯑꯉꯥꯡ ꯃꯁꯥꯗ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯈꯣꯝꯂꯥꯡ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯣꯝꯅꯧꯕꯤ ꯀꯧꯗꯨꯅ ꯈꯣꯝꯂꯥꯡ ꯄꯤꯛꯊꯍꯜꯂꯤ꯫ ꯑꯉꯥꯡ ꯀꯞꯄ ꯇꯣꯛꯄ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯋꯥꯖꯔꯕꯤ ꯃꯆꯦꯝꯗꯣ ꯃꯧꯄꯥꯒꯤꯗꯃꯛ ꯈꯟꯕꯗ ꯇꯨꯝꯕ ꯆꯥꯕ ꯆꯪꯗꯔꯦ꯫ ꯀꯞꯇꯨꯅꯇ ꯂꯦꯜꯂꯤꯕ ꯃꯗꯨ ꯅꯤꯡꯊꯧ ꯑꯄꯤꯁꯛ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯈꯤꯅꯤ? ꯈꯝꯅꯨ ꯄꯣꯟꯖꯦꯟ ꯆꯥꯎꯗ꯭ꯔꯕꯤꯗꯣ ꯋꯥꯈꯜꯒꯤ ꯑꯔꯣꯏꯕ ꯊꯥꯛ ꯌꯧꯅ ꯈꯜꯂꯛꯂꯦ꯫ ꯀꯞꯄꯒꯤ ꯋꯥꯊꯣꯛ ꯑꯣꯏꯗꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯥꯞꯅ ꯄꯨꯊꯣꯛꯆꯩ꯫ ꯑꯉꯛꯄ ꯃꯇꯧ ꯑꯃꯅꯤ꯫ ꯊꯣꯡꯂꯦꯟꯒꯤ ꯀꯣꯟꯊꯣꯡ ꯑꯣꯏꯔꯤꯕ ꯍꯣꯖꯪ ꯋꯥꯡꯃ ꯂꯥꯟꯕꯗ ꯃꯧꯄ꯭ꯋꯥ ꯑꯉꯥꯡ ꯀꯞꯄ ꯍꯦꯛꯇ ꯐꯩ꯫
ꯃꯈꯨꯠ ꯃꯆꯥ ꯄꯤꯁꯛꯇꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯄꯒꯨꯝ ꯃꯥꯏꯀꯩ ꯈꯪꯗꯅ ꯃꯈꯣꯡ ꯃꯆꯥꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯒ ꯇꯥꯛꯂꯛꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯜꯂꯨꯕꯗ ꯈꯝꯅꯨꯗꯣ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯉꯥꯡꯒꯤ ꯃꯇꯧ ꯑꯁꯤꯕꯣ? ꯀꯔꯝꯕ ꯈꯣꯏꯌꯨꯝꯅ ꯄꯨꯕꯅꯣ? ꯀꯔꯤ ꯂꯥꯏꯕꯨ ꯇꯣꯡꯕꯅꯣ? ꯊꯣꯡꯂꯦꯟꯒꯤ ꯇꯥꯂꯣꯏ ꯑꯃꯠꯇꯅ ꯈꯝꯅꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯊꯥꯞꯅ ꯄꯨꯊꯣꯛꯇꯨꯅ ꯅꯥꯎꯊꯦꯝꯕꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯄꯟꯊꯧ ꯊꯣꯡꯂꯦꯟ ꯂꯤꯡꯖꯦꯜ ꯈꯥꯕꯅꯤ꯫ ꯑꯉꯥꯡꯅꯒ ꯅꯤꯡꯉꯥꯏ ꯐꯠꯇꯕꯒ ꯊꯦꯝꯕ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯌꯣꯛꯄ ꯉꯝꯂꯔꯣꯏ, ꯅꯨꯡꯁꯤꯗ꯭ꯔꯦ, ꯂꯝꯗꯝ ꯇꯥꯝꯅ ꯄꯨꯔꯒ ꯍꯨꯟꯗꯣꯛꯂꯨꯔꯣ ꯌꯥꯊꯪ ꯄꯤꯔꯛꯂꯕꯗꯤ ꯈꯝꯅꯨ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯃꯈꯟꯖꯩ ꯄꯨꯛꯅꯤꯡꯗ ꯈꯝꯅꯨ